ngasi akhoi video bu meeting tabiriba myam punom pu hamna thagachari ngasi akhoi akhoi gi Sylhet mang de leiba cha bagan makhak doldoli bagan cha bagan di khangi mayam doldoli bagan di manung oine changaga sonda Lakkatura ronda fauraga bagan chigi chora mada chora se meterona khongman macha haiba tare khongman macha sida Liaithroi taba Liaithroi khulli akhoi mayam aiga yamba suiba marup suiba toniga khoi Liaithroi khulli loinana ichanupa egi ichanupa yamba machanupa ayus amasung agi ichanupa thoiba yauna khoi khunba lai yamba su jaure camera na video to ya mahum se ising aseng ba ising ni Liaithroi yam phajana phangni e ngasi di Liaithroi yamna uwa phangde aduna yamna khunba ngamde du su khunba gi hotnari khoi si yam phajaba mahumni cha pambi cha bagan marakta tea garden gi chora masa ma da khoi Liaithroi khunba lai mayam view agachari kaino kako don chaluno kakphai na chalai bani kakphai na chilak dana khone 20-30 kan phangnari bek loge napsan legami khoi na ki chilak pa chot kare khoi puri patunga bang kono kuwalu no wai khumi am lei sorry wai khulai ya sorry kakphai क्या जम नंबर 20-30 खान लगी बनी काकू सिगा नंग सिना सुवाई को फंगोय हाइरा काय दे फंगनी वाई को काय दे फंगनी हमरा काकू पुल मले उधरा औ जे पुल लुगा लई दी वाई को होया दुगे सब समय फाय वाई को अंजल लगा काकू नाम दी लई रे काकू सिगा लई रे सुनी ना दूर सिगा हाँ ना हो लाके जाम नहीं इंगोय इंगोय जाम ना ए लाक्तुरा वानी कई फड़े चले थे ना लाके ऐ चले थे नचके नुमाम फते तुम नक्की जगह में जाना ai ki di bore nanda jadi Bye. Lakon nanda ni, lejon nanda ni.